TENTHA HEIBUNG LEIBA TRANQUILITY CLUB na SHINDUANA ani SUBA TRANQUILITY CLUB trophy let Irungbam Birlal Memorial State Level Open Tennis Ball Cricket Tournament lisingin kunmanga ngarang HOUNABI matung ina Houdokhre team tara thokna pul mari thokna khaidok laga Chathagadoriba tournament adu Houdokhpagi thoramda social worker Khetrimirum Priyoparta Higher and Technical Education ki Additional Director Bangambam Santikumar amadi MSPDCL ki Chandel Division ki Deputy General Manager Moirangthem Srikantana maru ebe mithunglen sing oina saruk yakhi Thorabadu ki saruk amo oina ngasigi maru ebe mithunglen singna luchingduna laikhidraba Irungbam Birlal gi photo da haika lekatam duna ikai khumna bu utkhi Houdokhpagi thorabadu ga mari leinana Aksto Khangabok amasung Thau Thangboiban gi dupi cricket team na exhibition match ama sanaki match adu da Thau Thangboiban da Aksto Khangabok puran kuni thoi da maithiba pikhi match adu da Thau Thangboiban da toss ngamduna batting tawki maduda wicket ani turaga punna run manfudara mathoi lawma ngamki masigi paukhumda Aksto Khangabok no wicket mari turaga supnagi run humpumapan lawba ngambadagi maithiki Thau Thangboiban gi dupi cricketer Roni Balana ball taramathoi mayuk na bada run kumapat lawba ngamduna player of the match ki mana phangki